ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯔꯤꯁꯨ ꯑꯩꯈꯣꯏ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯃꯃꯥꯡꯉꯩꯗꯁꯨ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒꯤ ꯃꯍꯥꯚꯥꯔꯠ ꯊꯣꯛꯈꯤ ꯀꯧꯔꯕ ꯄꯥꯟꯗꯕꯒꯤ ꯔꯥꯃꯥꯌꯟ ꯊꯣꯛꯈꯤ ꯔꯥꯝ ꯔꯥꯕꯟꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯟꯗꯤꯌꯥ ꯀꯥꯔꯒꯤꯜꯗ ꯄꯥꯀꯤꯁꯇꯥꯟꯁꯤꯡꯅ ꯂꯣꯟꯅ ꯆꯪꯉꯒ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯒꯦ ꯇꯧꯔꯝꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯂꯧꯒꯦ ꯂꯩꯔꯝꯕꯗꯒꯤ ꯀꯥꯔꯒꯤꯜꯗ ꯃꯌꯥꯝ ꯑꯃ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯆꯥꯃꯤ ꯆꯥꯝꯃꯉꯥꯒꯤ ꯃꯇꯨꯡ ꯑꯗꯣ ꯚꯥꯔꯠꯀꯨꯝꯕ ꯊꯕꯛ ꯂꯦꯞꯈꯤꯗꯦ ꯀꯥꯔꯒꯤꯜꯒꯤ ꯃꯐꯝꯗꯨꯗ ꯆꯪꯉꯒ ꯌꯦꯡꯅꯕ ꯃꯌꯥꯝ ꯇꯥꯟꯊꯥꯏꯔꯒ ꯍꯥꯠꯂꯒ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯜꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁ꯭ꯄꯣꯔꯠꯁꯇ ꯀꯜꯆꯔꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯒ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯇ꯭ꯔꯦꯠ ꯐꯤꯜꯗꯨꯗ ꯈꯔ ꯍꯣꯠꯅꯖꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯑꯍꯦꯟꯕꯁꯨ ꯄꯥꯝꯖꯗꯕ ꯖꯥꯇꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯤꯄꯥꯏꯍꯟꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯐꯖꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯞ ꯆꯥꯕ ꯁꯔꯀꯥꯔꯒꯤ ꯐꯣꯔꯁꯁꯤꯡ ꯊꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯐꯖꯅ ꯇꯦꯀꯜ ꯇꯧꯕ ꯍꯧꯔꯦ ꯁꯥꯟꯇꯤꯒꯤ ꯂꯝꯗꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯏꯪꯅ ꯆꯤꯡꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯂꯧꯎꯕꯁꯤꯡꯅ ꯂꯧꯎꯕꯒꯤ ꯃꯊꯧ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥ ꯃꯆꯥ ꯇꯧꯖꯔꯤꯕ ꯈꯣꯠꯆꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣই ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣই ꯔꯤꯚꯥꯏꯚ ꯇꯧꯍꯟꯕ ꯌꯥꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ 92 93 ꯅꯥꯒꯥ ꯀꯣꯀꯤꯒꯤ ꯇꯥꯕꯤꯔꯝꯒꯅꯤ ꯆꯍꯤ 3 ꯍꯦꯟꯅ ꯃꯤ 1000 ꯍꯦꯟꯅ ꯁꯤꯅꯈꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯨꯀꯤ ꯄꯥꯏꯇꯦ 200 300 ꯍꯦꯟꯅ ꯁꯤꯈꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯃꯥꯔꯁꯤꯡꯗ ꯁꯣꯛꯅꯈꯤꯕ ꯃꯦꯅꯤ ꯊꯤꯡꯁ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯁꯨ ꯊꯣꯛꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁ꯭ꯇ꯭ꯔꯣꯡꯒꯦꯁ ꯇꯥꯝꯗ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯤꯁꯦ ꯄ꯭ꯔꯖꯥꯒꯤ ꯂꯟ ꯊꯨꯝ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯗꯨ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯃꯗꯨ ꯉꯥꯛꯅꯅꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯗ ꯇ꯭ꯔꯁ ꯊꯝꯕꯤꯌꯨ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯣꯡꯃꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡꯗꯨ ꯃꯈꯥ ꯆꯠꯊꯕꯤꯌꯨ ꯍꯥꯏꯗꯅ ꯃꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯁꯤ ꯅꯤꯡꯁꯤꯡꯕꯁꯤꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯏꯕ ꯗ꯭ꯔꯒꯀꯤ ꯂꯥꯟ ꯑꯔꯥꯏꯕ ꯂꯥꯟ ꯅꯠꯇꯦ ꯃꯤꯑꯣꯏ ꯂꯥꯈ 30 ꯈꯛ ꯂꯩꯖꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯈ 1.5 ꯗ꯭ꯔꯒ ꯌꯨꯖꯔ ꯂꯩ ꯂꯥꯈ 1.5 ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯈꯪꯉꯣꯏ ꯌꯥꯝ ꯂꯥꯏ ꯂꯧꯒꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯧꯔꯤꯁꯤ ꯑꯩ ꯏꯆꯥꯗꯣ ꯗ꯭ꯔꯒ ꯆꯥꯔꯒ ꯁꯤꯈꯤꯕꯗꯣ ꯑꯩ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯁꯤꯈꯤꯕꯅꯦ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯑꯁ ꯃꯥ ꯅꯥꯔ ꯁꯤꯕꯅꯦ ꯍꯥꯏ ꯗ꯭ꯔꯒ ꯆꯥꯔꯝꯃꯦꯁꯦ ꯍꯥꯏꯅꯤꯡꯗꯦꯕ ꯀꯅꯥꯁꯨ ꯃꯗꯨꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯑꯗꯨꯅꯅꯦ ꯑꯩꯅ 2018 ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯑꯥꯏ ꯗꯣꯟꯠ ꯀꯤꯌꯔ ꯑꯩ ꯐꯝ ꯄꯥꯏꯕ ꯄꯥꯏꯗꯕ ꯑꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯀꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯂꯩꯕꯥꯛ ꯀꯜꯂꯝꯕ ꯄ꯭ꯔꯖꯥ ꯀꯜꯂꯝꯕꯗꯨꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯐꯝꯗꯨꯅ ꯃꯔꯨ ꯑꯣꯏꯕ ꯗꯣꯟꯠ ꯀꯤꯌꯔ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯤꯅ ꯂꯧꯊꯣꯛꯁꯅꯨ ꯃꯨꯠꯈꯤꯕꯗꯨ ꯕꯠ ꯗ꯭ꯔꯒꯁꯤꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯕꯨ ꯀꯌꯥꯝ ꯁꯥꯊꯤꯅ ꯃꯥꯡꯍꯜꯂꯒꯦ ꯁꯤꯗꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯕꯤꯑꯣꯁꯤ ꯑꯋꯥꯡ ꯕꯤꯑꯣꯁꯤ ꯀꯩꯗꯧꯔꯝꯒꯦ ꯉꯁꯤꯗꯤ ꯎꯕ ꯍꯟꯊꯔꯛꯑꯦꯀꯣ ꯈꯔ ꯂꯝꯕꯤꯗ ꯁꯤ ꯎꯪꯉꯒ ꯂꯩꯔꯝꯕ ꯃꯌꯥꯝ ꯂꯣꯏ ꯎꯕꯤꯔꯝꯒꯅꯤ ꯉꯁꯤꯁꯨ ꯂꯩꯀꯥꯏꯗ ꯍꯦꯛꯇ ꯄꯨꯊꯣꯛꯅꯁꯦꯕ ꯗ꯭ꯔꯒ ꯆꯥꯕ ꯀꯌꯥꯝ ꯁꯤꯗꯣꯏꯒꯦ ꯏꯀꯥꯏꯅꯗꯕꯤꯗ ꯂꯣꯠꯁꯤꯟꯅꯗꯕꯤꯗ ꯍꯥꯏꯅꯁꯦꯕ ꯃꯗꯨꯒꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯔꯤꯛꯁꯁꯦ ꯂꯧꯔꯛꯄꯅꯤ ꯏꯆꯥꯁꯤꯡ ꯅꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐ꯭ꯌꯨꯆꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯟꯁꯔꯇꯦꯟ ꯑꯣꯏꯕ ꯑꯃꯗ ꯂꯩꯌꯦ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯑꯩꯈꯣꯏ ꯈꯪꯗꯕ ꯃꯐꯝꯗ ꯂꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯀꯅꯥꯝꯇꯅ ꯃꯁꯤꯒꯤ ꯂꯥꯏꯟꯗ ꯆꯠꯂꯝꯗꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯎꯔꯝꯃꯅꯤ ꯈꯪꯉꯝꯃꯅꯤ ꯃꯌꯥꯝ ꯎꯕꯗ 2006 2018 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨ ꯚꯤꯂꯦꯖꯦꯁ ꯃꯁꯛ ꯈꯪꯗꯕ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯑꯅꯧꯕ ꯈꯨꯟ 1,900 ꯊꯣꯛꯂꯛꯑꯦ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ
population da laiba madugi safu akoina politics tawrisi karigino ngasigi generation amari tungi generation bu safe and secure le hono aigi phamgi nate aigi paisa gi nate aigi landu gi nate aduna athi risk lawni yamna clear oina thanungani fencing dorongani FMR ka khalangani 1961 da base ora kanda illegal migrants in khandongani yam seng thamungani it is our commitment si akoi commitment natragadi ngasigi stage da nakoi thanamaba sahi manga su saloi wow law ko masal ure da noje hujik tawrom misi yango koi ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯙꯔꯃꯗ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯀꯣꯏꯕꯗ ꯇꯧꯔꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯐꯤꯜ ꯇꯧꯔꯝꯃꯅꯤꯗ ꯎꯔꯝꯃꯅꯤꯗ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯩ ꯍꯥꯏꯕꯅꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯁꯦ ꯑꯗꯨꯒ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯁꯤꯟꯁꯔ ꯑꯣꯏꯗ꯭ꯔꯕ ꯑꯗꯨꯒ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯂꯩꯇ꯭ꯔꯒꯗꯤ ꯚꯣꯠ ꯂꯦꯞꯄꯛꯀꯅꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ Nazati nusiba letragadi bole bakalo aduguma mayamna sahi nithu yankai leirambadagi nebngasi khoisi pura tasallaga koisallaga nammaga leiramis ipai puna kari dorme puna Southeast Asia one of the most powerful nation in ekoi Southeast Asia Tripura Manipur kingdom leiraga princely kingdom oise koi khatani Assam baudu pindi masih ni lera. Sigi pun mayam se loina koi dilute to holam. We are very serious. Akoi tum de ahin. Nungti gi akoi tara pun lei. Ahin pun ani makai hum nongan ba yawe. Lai ba tor ka da pun mayam se. Thengna ka do mayam se. Thengna na gi ya. Ngasi sanarogi nimisida kali gi makhar de sa sigi moina na handa gi pame ba sigi kali to ya ge hai. Adu budoi Department ama kata tadi aku yang madugi facility tu bodo facilitate tu bodo koi why adu Manipur da lebar department sinda na koi 36 national games Gujarat ki ne adu 37 national games Goa ki gold medalist singo adu dia koi government ki service alam pi ne na bai koi sini saya lagi sini mau ngai je. Apa yang ngang matani nggak mau sih kata ngai lagi sih. Aduga Rossi bina hantar Wushugi silver. Aduga loina Arjun Award. Madu angkang ke Olympic ya onse masih. Ma Olympic show ya ngomong nggak mati DSP apa pilih sini mati kok. Ya magi. Oh hana semua kalau tahu bani pilih ke lagi bani. Aku section dah badi aroi ko. Akoi yekna mana question laga laiba zati amadi boiko akoi alert awareness adu akoi masen unity akoi masen simjana kumse nungai ta bolai bidol lo na haina se enanga tawida du lale adu tawe ta tawina laga haina se unaraga haina se akoi gi identity akoi gi land akoi gi peoples Kanna bagi dalam koi surrender to budi aro ye. Leba kahen ger apa pitho sakit rane pun. Akoi si laur ge akoi si piro akoi yare na santi lai budi sakit rane. No, idea. I cannot sacrifice my country. Idea state can sacrifice to public and sacrifice to Kar kami na bata ni. Kalau waktu kerja tamjar gay may ako mamana kurang jadi. Jai Hind.